Lengang na paikhatlakpa chawkhat thorangi scheme amadi project sing lengaki project ama oina miyamna uba tawbiganu paikhatlakliba thabak khudingmak miyamna thabakta onthoklaba khaktada mapung fana mahi chaba ngamgani haina state asigi governor Ajay Kumar Valana pangthokhre ngasi planning department ki makhada laidiba state 11 nodal agency for Watershed Management Manipur na sinduna leibak asi sinthungna haukiba thadagi pangthokrariba Watershed Mahotsav 2.0 gi saruk ama oina ngasi palace compound laiba city convention da pangthokiba thoramda phongdokibani governor Ajay Kumar Vala chief secretary Punit Kumar Goel anina athoiba mitunglen oidene state asigi tonga ba district taret ki DC sing yauna pangthokiba thoram aduda pradhan mantri krisi Sincere Yosna Watershed Development Component 2.0 ki makhada paikhalakpa thabak sing puthokhtuna utki thoram aduda governor na makha taraduna mahausa lairembina piriba natural resources sing bu yokatuna tungkoina sizinanaba pandam kayaga loina na matam gi lengang na paikhalakliba thabak thoram sing miyam na mapung fana saruk yaba khaknatana thabak sing asibu tungkoina charhauba mathautai lengang na paikhalakpa chawka thorangi scheme amadi project sing lenga ki project khak oina miyam na uba tobiganu paikhalakliba thabak khudingmo praja singi yaifagadaba chawka thorangi thabak sing adu kangatuna miyam da khanghanbani project program amadi scheme sing asibu miyam na mapung fana thabakta onthoklaba khaktada mapung fana mahai saba ngamgani haiki masidanatna district ki leiriba DC sing na su miyam gi khanduna rengang na pitharakliba chawka thorangi scheme sing bu miyam da matam chana yahonnaba honagadabni haina phongdokhibaga loina na lamdam asigi naha ahal khaktana asigumlaba thabakaya asibu isagi thodangni khanbaga loina na amata oina honamina duna lamdam asibu amaromda maromdom lepchaba ngamba mapung Chabalamdam ama oina ba honaminarasi haiba wafam sing phongdokhe. Our youth must act as ambassadors of conservation, innovation and sustainability. Every citizen has a role to play as a guardian of water and soil. Simple actions such as preventing the wastage of water, protecting catchment areas, avoiding deforestation and maintaining community assets can collectively create a transformative impact.